इपाक टीवी न्यूज़ का हौजी उनजरीबसी तैकनासु नते मियानसु थोइदो हेदोन सखंगनरबा मद्रसा दारुल उलूम लिलोंग मरकज की सेक्रेटरी ओइन थौपुरिबा दुगा अंजुमन इस्लामी मुआसिरा की कोऑर्डिनेटर ओइन थौपुबत नतना यूनाइटेड मैतै पंगल कमिटी यूएमपीसी की प्रेसिडेंट ओइन थौपुरिबा मियान थोइदो हेदोन सखंगनरबा मेसाबनी मेसाब को यामन तांगना इपाक टीवी न्यूज़ को उनबा फंगबगी खुदोंचाबसि लौजरगा मेसाबतगी अखोइन खंगजनिंगबसि हौजी हौजी आई लव मोहम्मद पीस बी अपॉन हिम हाइना था बैनर पाइरुई नत्रग थेटलुई हाइबगे मरी लेना उत्तर प्रदेश के कानपुर अमदी बैली यावना इंडिया की स्टेट खरदा मियोय कया फाब पुनब यावना उंखटनब कया थोई हौजी हौजी हाइरिब इशू असी हेन चौथोरप याबगे अकीबसु लेतब नते मतंगसिदा प्रोफेट मोहम्मद पीस बी अपॉन हिम हाइबसी मुस्लिम खकी ओइबा प्रोफेट नते महक्ति मालेमसिदा लेरिबा मियोयबा जाति खुदिमकी ओइबा प्रोफेट ओइरिबने दुबो असिंग यामना मतिक मगुल लेरबा प्रोफेट अमदा इनिंग तमना नुंसी हाइबा फावबदी असलक्त्रबा नुंसी हाइबदा क्राइम अमो इन उरकलिबा सिगी मतंगदा मेसाबकी ओइबा फम खितंग थंबियु तौगे हाइबा नुंगदा प्रोग्राम पॉलिसी खर थमलगा चथरपा थबक थवोंगी हाइबसी हाइदबो ngamloi आई लव मोहम्मद हाइरुबगी दमक आई लव मोहम्मद हाइना गरदा फुरिता नत्रगा बैनर अमा थेलुबगी दमक अदुगुमा बैनर पायरगा लंबी सोरोक्ता चलुबगी दमक अदुगुम्बा मिसक अमबु फारगा एफआईआर पाली जेल थाजिल्ली हाइबसी ताबदी यामना ngakta bangamdaba adugumba ek kanun namani ekoi ke article 19(1)(a) nasu ekoi da ayaba piri dharma khudingmak magi maning tamna haijaba ngangjaba amasung magi dharmagi tofom thokpa thabuk thoramsing pangthokpagi ayaba piri हारिबा हौजिक हौजिक एफआईआर पाली जेल द थाजल्ली हारिबा सिमक कोर्टना लौबी यादबा चनबी यादबा एफआईआर पानबी यादबा अदुगुम्बा केसनी हाइना थादोखरे हाइबगी केस क्लोज तौजिंखरे हाइबगी वफम सिखोना ताब फंगदब नते फंगली आर्टिकल द यावना एक अमोइना लो अमोइना लैरबा इंडिया की असिगुम्बा एक असिगी अगेंस्ट दा थबुक चथलिबा अदुगुम्बा मिसक सामने यूपी की हारगदी अगोय योगी आदित्यनाथ इगोगी चीफ मिनिस्टर महाक मियोइबसिंग नुंसीनना लेबसि पामदबा मिसक अमनी मियोइबा मसेन नुंसीनना जानना यामना पीस ओइना लेबसि पामदबा मा खक्की ओइबा वखल्लोन माना पुनिंगिबा लाइन अदुदा माना ओहेनिंगिबा मोंग अदुदा समना हिंदू तबा गी वखल्लोन चेनबा अदुगुम्बा थोंग अमा मियामदा उल्हल्लगा तोहल्लगा महाकी मिचंग खोमननबा अदुगुम्बा महाकी चौकी मांगहंदननबा चौकी कोनरा लेबि याननबगी महाकी पावर सिजननबा याननबगी अदुगुम्बगी चथरप थबक थोंग अमनि हाइबसे हाइदबो ngamloi आई लव मोहम्मद सल्लल्लाहु अलैहि वसल्लम हाय रुबना राम राम हाइबा नत्रगा युसिक बु सोंजरुबना नत्रगा करिगुम्बा तो पत्रम अमबु हाय जबगी करी पीदबा अयाब पीदबा इंडिपेंडेंट ओहंदबा मसदा अथिंग पीबा हाइबसे इंडिया की लेरिबा चना कांगलोन लेरिबा आर्टिकल खुदिंगमकना आइदि लेरिबा इखोगी सिग मरी लेनबा आर्टिकल सिंगना अयाम पीबा बसगी करिसरा अयत पीदबा मागी तौजबी याबगी लोइनमक राइट पीरिबा करिनी मदु छुबु उदना भागना चत्रप थबक थोंगने अनि छुबा अमना आई लव मोहम्मद ना हायरगा हायरिबा मिसिंगदुबा फाजिनबा पुंजिनबा अमसंग अवाबा पीबा मखोयदा हेरासमेंट तौबा
मखोइबु थिंजिनबा मखा ताबा nganghalloi tohalloi haibna Muhammad sallallahu alaihi wasallam gi magun hantharoi Muhammad sallallahu alaihi wasallam di sembi rakliba mapu mahangna tomthin noina sembi rakraba mapu ne mahaki magun mango leiroi mi karur kaya na I love Muhammad haina play card pa idra chalaga su Muhammad sallallahu alaihi wasallam gi amukka hena thak wanghan gani haininga su leiti play card pa ga chatra bu su I love Muhammad haina idra ga su ngasi Muhammad sallallahu alaihi wasallam haiba misak asidi prithibi de leiba mipung khuding makbu mahaki achumba nitina achumba wahina phajaba wahina mamon minukna landabana mahangonda changjakraba mahangonda tung in graba amasung mahaki achumba du khanglaga mahangna purukliba dharma se mahangna hairiba dharma sidi yamna sengba chumba karini haina mioi kaya na mahaki khut pairaga mahak na purukpa Islam dharma sida changgraba dugumba record leiraba muthatpu ngamlaroi adugumba misak amane jamin nasidi sangsara sida mahaki matik magun tanaba phangba kanasu leiroi leigre adugumba thodok athok kaya mahak ngonda tung inba indaba natna mahaki mangda laklabadi mahakna karigumba makhanglabadi madubu achumba judgment piba haibisi mahaki mathau oigraba amasung mahakna ngamjaba thakta mateng panglamba adugumba misak amane haibise hojik khudam pandam oina ada hojik mahak yatadra leiriba madina munawara gi akoi bada mahakna leiramliba adugum loba mafam basti adugi akoi bada leiriba mafam chinga duda aikhoina chalubada aikhoina urubada aikoi isamakna uraklaba thengnaklaba adugum khudam pandam kaya gi yung kaya kuha kaya ba kaya adugumba mahakna kathokhiba amasung kwa tawjiraba matungda yahudi amana kwa tawre kwa tawraba matungda ising afaba thoktre mahanga tare mahaki kwa duga Muhammad sallallahu alaihi wasallam na leiriba yum masiga kilometer marfu he na lapna mafamni madina da Muhammad ko bamisaka ma lakle mahaki makka da ki khun honglakibni khul honglaga madina da leikibni makka da ki Muhammad ko bamisaka ma lagi mahaki mioi bina tawbangam daba adugumba thabuk thorong kaya pangthok ngami haina tai adu amuk tai su haijaruge haina yahudi ma lakaga Muhammad sallallahu alaihi wasallam da haijare Muhammad sallallahu alaihi wasallam na lakliba mahaku padana welcome tore mahaki apamba ningba karino hangle sini hariba matungda masamak chatlaga kwa tuda yengle ising du lektana tangne yengle ising dugi mahaw yadre adugi matungda Muhammad sallallahu alaihi wasallam gi adugumba lua mubarak adu tha thaba matamda ising adu mitha pani adugumba sijinnaba yaba afabi ising oigri madugi matungda haribi yahudi ase Muhammad sallallahu alaihi wasallam ge khutpairga ain hang on iman por kaina purakkiba sugumba thodo wathok masing langamdana leigraba adugumba misak Muhammad sallallahu alaihi wasallam jide mapuna miyoiba mayam sigi marak ta tomthin oina miyambu gai tawnaba luchingnanaba achumba khanghananaba amamba jukpu ngalhannanaba gi damakta tharakhraba duguma misak amagi ming lobada ngasi lobi yaroi haina thingliba amasu punishment phanghangeni haina honariba crime thadukliba se mahak adugumba kanun chathariba sigumba thabuk thoram pangthohaliba misak chingase haujikangi miyam lakta afaba misakni haina lobi yaroi miyamgi peace thugainanaba miyamgi marakta crime sanduknanaba miyambu tension pinanaba adugumba niyomni kanunni masi India gi oiba courta high courta supreme courta lakpa matamda loina cancel oikigidaba adugumba thabuk thoramne loina Salman Singh nasu I love Muhammad haina play card paraga chatkadabni haibisu chattabiya de haibilati chatkadabni haibisu lati chatpana amasung chattabana Muhammad sallallahu alaihi wasallam gi magun hanthangani haibisu lati hantharoi aikhoina tawgadabdi aikoi punamuk chimiriba mapu mahaki Quran pak nai khoi da piriba hukum order amasung Muhammad sallallahu alaihi wasallam ni khoi da tambiramiba
तरीकासिंग असे मसी मपुंग फाना चटप ngamnaba nama sonba chinthi daba huran chinthi yaw daba mi gi miwa ngang daba amasung mi bu hindina su hai daba mi bu sumaram chadana chai daba amasung ahallaman ijat ikram gi sata leiba amasung ahallaman jingna makha taba singbu nungsi janana yengbiba achumba lambida guide to biba asigumba afaba thabuk mayam je Muhammad sallallahu alaihi wasallam na ikhoi tambiramani Quran wahallamani Quran takbiramani Quran gi meaning khangallamani hariba singa se thabuk onthokpa masi sine ikhoi duty oiba masida ikhoi peace purok ngangani amasung nattaba oirodaba taurodaba sigumba article kaya gi against ta tawriba mi singchina yamna thuna gyan taba amasung ikhoi se peace oina leibasna lebak se chawkhat bani haiba se khangminnaba amasung peace oina leinana ku damakta ikhoi punamak khong khangminnaba haiba se masina achumba khongthang oigani haiba se punamak ki mafam humble request ni yam nungai makha tajrak poina work for eki matang da supreme court handak pi heba interim order do apian bu oide haidana all india muslim personnel law bona thasi ki tang ahumda sinthali pagi khongchang jangsin gani haina torok ki badu india state khara da dharma ga maili na bu kumai khara leibadagi yaithokra ga sunong mudi soidana hairiba khongchang icha thrakani haiba ki thajabale hairiba khongchang asida manipur gi oina so all manipur alma council yauna tongan lup kharan sawat kani haibi wafam phongthok ki bu leigre adu matang sida anjuman islai muasira amadi united maite pangal committee MPC maikai dagidi haiba all india muslim personnel law board na chathagani haibu khongjang asida sawat kani natraga sawat loi haibu wafam amata phongdorok patadri matang sida misap ki wafam kitang thambiu work for amendment bill gi matang asi akhoi da pen ba laite amasung haiba ek asi work for high city kathokraba kana gumba amana mapu oibe yarroi daba yon musu yarroi daba handra losin musu yarroi daba kana gumba amana su leibagi right leitraba aduna asigum laba property singa se senanabagi damak sijenanabagi damakta qur'anna amsung muhammadan lona prophet muhammad na takwiram liba azugumba tarika aduda chan hannaba haina honariba amsung chan aduna leiriba masigi property singa sibu ngak senanabagi damakta ikhang khangdaba atopa dharmagi atopa misak sing sigi knowledge zero oiba adugumba quran gi hadith gi haibadi tanggodabni haiba mokhogi karida leitaba adugum misak kaya hafta laga masibu thedok thajin tawiyana naba puningi ba line amada pukhibiana naba haiba mongda hana leijaram liba chatnaram liba ekadubu nauna ba amendment tawthoaga anoba ekama onthokani haina hona khriba sarkar gi khongthang ase ngasi gi mirolna yaba ngamloi haiba ga loina hojik chatna haliba ekase masigi aikoi pamde aikoi yaningde aikoi support tawde handra amendment tawbiu haibase handra masibu semdokpiu haibase masigi wafam masigi damakta aikoi protest ngasi gi tang october gi tang ahum masi aikoi all india muslim personnel law gi makhada mieng makhada aikoi sta su pangthok na ba haini koi meeting call tawbani adubu hojik aikoi haja kribu sumaina state khara da drama karma ga mari lene ba choba function khara leibidagi ngasi gi program asi yethokre makhata ba program ma amuk la kani haibadu aikoi ngai dro leibini anjuman islami muasirana darul ulumna UMPC na any organization khuding makna hariba sigumba program as aikoi full support tawgudaba aikoi yofam thokpa mamang dasu hariba environment ek ase tawbi aroi tawbi gunu haibase yamna wangba thaki protest tawkiba ngahaktani hojik su tawgani hanbel leitane aikoi tawkigani azugumba work fogi property bo manghan bi aba amasung lanana season nakigdaba lanana chatkigdabdo masidagi koi ngang nanabgidamak work fogi masajid kaya work fogi
कब्रस्तान कया वफू ओइद्र लेरबा इदगा कया वफू की लेन ओइद्र लेरबा अदुगुम्बा यतीम खना ऑर्फान की सेंटर कया असिगुम्बा मयाम असिबु लानन चटखिदनबगी दमकता अइखोय हनब लेतने अइखोय खोंजंग चंगसिनखिगनी अमसुंग लेरिबा सरकारना लौखिबा एक असिबु ओंथोंननबगी दमकता मखोयना लौखिबा अरोइबा पास तौखिबा खुतवदुसु अहिंग नोंयाइदा अहिंग तुमदना कनागुम्बा कंट्री अमना लाल तोरकुसु नतबा बोम थाद्रपु नतबा नोंसित कामपु नतबा मैखु हप्तलपु नतबा इसिंग कामदलपु नतबा अदुगुम्बा करिदा पार्लियामेंट हाउस ता अमसुंग राज्यसभा के हाउस ता अहिंग तुमदना पास तो होदबु यादे हन पुतु 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 हत तौरगा पास तबु खुतवसे इंडिया की लैरिबा लो आइन पुनमक कक्थलगा मंगहलगा तौदबु यादे हन तौगे हाइबा अमगा लोनना तौगिबा एकनी अदुना हारिगो असुगुम एक से अखोइना नेवर याबो ngamloi अमसुंग मसिगी अगेंस्ट ता अखोइ प्रोटेस्ट तौबो सुलेप लेप्तने अखोइ तौखिगनी हाइबसे अखोइ पुन्ना चटमिनरिबा अखोइ लेमिनरिबा इस्लाम धर्म बु यारिबा कुरान अमसुंग हदीस बु यारिबा मसिगी मतुंग इन्ना मखादा चच्चरिबिसिंग पीस पामसिंगना हारिबा प्रोटेस्ट से तौद्र लैखिगनी हाइबसे ngasisu ngasi media ki kuthangda message asi pijeri yam nungai ipak tv news na misaki achin ma matam bung haktang kai thopiraga unabagi tanja ma pv bagi damakta ipak tv gi mai kai digi misapu haingai leitin thakat phonglok jari ipak tv news asi hena miyam na pamna ba channel am oirakna bagi matangda kari karam tawragati channel asi miyam na pamna oigani haibagi suggestion macha am khatung pibiram ipak tv news asi uire अखोना खंगपा तारपा अमसुंग मतम मतंगी ओइबा सिगुमदावा मियामदा यामना थुना खंगहनगदबा सिगुम मेसेज कया पाव कया संदोक्तुना मियामगे सेवा तरुक्लिबा से बाक टीवी न्यूज असि इसामंगनसु थागतरी अमसुंग मियामनसु मसिबु एंगबिरगा अमसुंग इहोय करी सब्सक्राइब तौबिरगा हारिबा बाक टीवी न्यूज असि इकोगे मसिगी होनजरिबा सैदुर माइबम सैदुर रहमान मसामकी थबक सिदा हेना खुमांग चौसिन्ना अहिंगदा नोंथिनदा थबक कया पांथोक ngamnanaba अखोय पुनमक्सु सजोक बिनसी मतेंग पांगजिनसी अमसोंग महाके दरकार लेबा करिनो हाइना चिंबा अखोय हंगनरगा मसिगी मतेंग पांथोक पांगजिन तौरगा हेंगा थगतना मियामदा काननबा अहिंगदा नोंथिलदा दरकार होइबा मतमदा टाइम टू टाइम योहन मंगमननबगदमते सेवा तौजरिबा मिसकसे अखोय पुनमकना थागतफम थोई इसामकनसु थागतरी मवांगदसु इसिंग इचाउगी मैहौ लंघौगी नतरगा थौदोक वाथोक कयागी लेबाकी ओबि सु कया लेबाकी इखोय क्राइम लाकदबदगी मदुबु सोल्व तौननबगदमक मियामगे शांति फाथनबगदमक अखोय मसे नुंसिननबगदमकता इपाक टीवी न्यूज ना यामना फजबा वफम कया थंबीदन मियामदा ताहनजबसे थमोय की अपामनी अमसुंग थागतरी अमसुंग हेना चावना ngana thabuk tawba ngamnanabgidamakta miyam punamakta masigi mateng pangwinanabgidamakta appeal tawjari